ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯤ ꯆꯦꯅꯦꯜꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯜ-ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ. ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯔꯛꯂꯒꯦ. ꯑꯩꯒꯤ ꯃꯤꯡꯁꯤ ꯁꯨꯔꯁ ꯀꯧꯖꯩ. ꯑꯩ ꯃꯣꯏꯔꯥꯡ ꯄꯥꯠꯂꯧ ꯂꯩꯀꯥꯏꯗ ꯂꯩꯖꯕꯅꯤ. ꯃꯇꯝꯗꯨꯗ ꯕꯕꯥꯗꯤ ꯑꯣꯖꯥ ꯑꯣꯏꯅ ꯄꯨꯔꯝꯃꯤ. ꯏꯃꯥꯗꯤ ꯃꯁꯥꯒ ꯁꯣꯟꯕꯒ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯝꯗꯦ. ꯕꯕꯥꯇꯪꯅ ꯌꯨꯝꯁꯤ ꯄꯨꯕꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯣꯏꯔꯝꯗꯦ. ꯑꯗꯨꯕꯨ ꯕꯕꯥꯅ ꯐꯪꯂꯛꯄ ꯇꯣꯂꯣꯞꯅ ꯏꯃꯨꯡ ꯑꯁꯤ ꯆꯂꯥꯏꯔꯝꯃꯤ. ꯑꯗꯨꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯤꯡꯕꯗꯤ ꯀꯌꯥ ꯊꯨꯡꯂꯛꯇꯦ. ꯑꯩꯅ ꯄꯥꯈꯪ ꯄꯨꯡꯀꯛ ꯐꯥꯔꯛꯄ ꯆꯍꯤ 10 ꯁꯨꯔꯛꯄ ꯑꯗꯥꯏꯗ ꯂꯩꯀꯥꯏꯒꯤ ꯀꯀꯥ ꯈꯔꯅ ꯁꯨꯒꯨꯅꯨꯗ ꯌꯨꯝ ꯁꯥꯕꯒꯤ ꯊꯕꯛ ꯑꯃ ꯂꯩ. ꯅꯪꯁꯨ ꯊꯕꯛꯇꯨ ꯁꯨꯕ ꯌꯥꯎꯔꯨꯁꯤꯔꯣ ꯍꯥꯏꯗꯅ ꯍꯪꯂꯛꯑꯝꯃꯤ. ꯃꯤꯁꯨ ꯈꯔ ꯋꯥꯠꯂꯤ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯌꯨꯝꯒꯤ ꯃꯇꯦꯡ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯍꯣꯏ ꯀꯀꯥ ꯑꯩꯁꯨ ꯌꯥꯎꯒꯦ, ꯏꯃꯥ ꯕꯕꯥꯗ ꯍꯪꯂꯛꯈꯤꯒꯦ ꯍꯥꯏꯔꯝꯃꯤ. ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯀꯀꯥꯗꯨꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ, ꯍꯪꯉꯣ ꯅꯪ ꯌꯥꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯆꯠꯅꯕ. ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯔꯝꯃꯒ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯏꯃꯥꯗ ꯍꯪꯂꯝꯃꯤ. ꯏꯃꯥ, ꯑꯩ ꯀꯀꯥ ꯁꯅꯥꯌꯥꯏ ꯍꯣꯏꯒ ꯌꯨꯝ ꯁꯥꯕ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯨꯔꯒꯦ. ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯤꯁꯨ ꯑꯩꯁꯨ ꯇꯜꯂꯦ. ꯏꯃꯥ ꯕꯕꯥꯒꯤ ꯃꯇꯦꯡ ꯑꯣꯏꯅꯕ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯨꯕꯗ ꯏꯃꯥꯅꯁꯨ ꯑꯩ ꯋꯥꯒꯅꯤ ꯆꯠꯂꯨꯅꯣ ꯍꯥꯏꯔꯛꯏ. ꯑꯩꯁꯨ ꯀꯩꯁꯨ ꯋꯥꯔꯣꯏ ꯏꯃꯥ, ꯑꯩ ꯉꯝꯅꯤꯌꯦ. ꯁꯦꯜ ꯊꯣꯛꯇ꯭ꯔꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯑꯗꯨꯒꯤꯅꯤ. ꯁꯨꯝꯅ ꯕꯕꯥꯒ ꯏꯃꯥꯒꯗꯒꯤ ꯑꯌꯥꯕ ꯂꯧꯔꯕ ꯃꯇꯨꯡ ꯀꯥ ꯁꯅꯥꯌꯥꯏꯗ ꯍꯥꯏꯔꯒ ꯑꯩꯁꯨ ꯊꯕꯛ ꯑꯗꯨꯒꯤ ꯆꯠꯄꯗ ꯌꯥꯎꯅꯕ ꯁꯦꯝ ꯁꯥꯔꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ. ꯆꯠꯅꯕ ꯍꯥꯏꯗꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯑꯝꯃꯤ. ꯁꯨꯝꯅ ꯑꯩꯈꯣꯏ ꯆꯠꯀꯗꯕꯁꯤꯡꯗꯨ ꯍꯧꯅꯔꯒ ꯊꯕꯛ ꯃꯐꯝꯗꯨ ꯇꯥꯟꯅ ꯆꯠꯂꯝꯃꯤ. ꯃꯐꯝꯗꯨ ꯌꯧꯔꯕꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯗꯣꯔꯤꯕ ꯖꯒꯥꯗꯨ ꯌꯦꯡꯂꯝꯃꯤ. ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯌꯨꯝ ꯁꯥꯒꯗꯧꯔꯤꯕ ꯃꯐꯝꯗꯨꯁꯨ ꯂꯝꯍꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯔꯝꯃꯤ. ꯀꯀꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝ ꯁꯥꯗꯣꯔꯤꯕ ꯖꯒꯥꯁꯤꯗ ꯍꯥꯟꯅ ꯃꯤ ꯄꯣꯠꯂꯣꯏꯐꯝ ꯑꯣꯏꯔꯝꯃꯤ ꯍꯥꯏꯔꯛꯏ. ꯋꯥꯗꯨ ꯇꯥꯕꯗ ꯑꯩꯗꯤ ꯏꯁꯥꯗ ꯑꯀꯤꯕ ꯈꯔꯗꯤ ꯐꯥꯎꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯩꯁꯨ ꯀꯔꯤꯝꯇ ꯈꯟꯗꯕ ꯁꯥꯔꯒ ꯀꯀꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯀꯀꯥ, ꯃꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯅꯤꯗ. ꯃꯤ ꯄꯣꯠꯂꯣꯏꯔꯝꯕ ꯃꯐꯝꯁꯤꯗꯕꯨ ꯀꯃꯥꯏꯅ ꯌꯨꯝ ꯁꯥꯗꯣꯏꯅꯣ? ꯌꯨꯝꯕꯨꯁꯤꯁꯨ ꯁ꯭ꯋꯥꯏꯗꯒꯤ ꯅꯠꯇ꯭ꯔꯣ? ꯃꯥꯁꯨ ꯂꯣꯏꯅ ꯈꯪꯂꯝꯒꯅꯤ ꯋꯥꯔꯤ. ꯑꯗꯨꯅꯕꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯈꯪꯗꯅ ꯃꯐꯝꯁꯤꯗ ꯁꯥꯅꯕ ꯍꯥꯏꯔꯛꯏꯁꯤꯅꯤ. ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯀꯀꯥꯁꯨ ꯅꯣꯛꯇꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ. ꯁꯨꯔꯁ, ꯅꯪꯁꯦ ꯑꯉꯥꯡꯗꯤ ꯑꯣꯏ ꯍꯥꯏꯕꯕꯨ ꯅꯊꯧꯅꯥꯗꯤ ꯂꯩꯕꯖꯥꯠꯅꯤ. ꯑꯩꯈꯣꯏꯅ ꯁꯥꯗꯣꯏꯁꯦ ꯌꯨꯝ ꯅꯠꯇꯦ, ꯁ꯭ꯀꯨꯜ ꯕꯣꯔꯗꯤꯡꯅꯤ ꯍꯥꯏꯔꯛꯏ. ꯍꯣꯏ ꯀꯀꯥ, ꯑꯩꯗꯤ ꯀꯩꯁꯨ ꯈꯟꯕꯤꯗꯦꯗ, ꯃꯤꯅꯁꯨ ꯉꯥꯡꯅꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯝꯃꯤ. ꯅꯨꯃꯤꯠꯇꯨꯃ ꯑꯩꯈꯣꯏꯅ ꯂꯩꯅꯕꯅꯤ ꯍꯥꯏꯗꯅ ꯈꯣꯂꯥ ꯑꯃꯁꯨ ꯁꯦꯝꯂꯝꯃꯤ. ꯈꯣꯂꯥꯗꯨꯁꯨ ꯗꯤꯟꯈꯅ ꯂꯣꯏꯅ ꯈꯥꯖꯤꯟꯗꯨꯅ ꯈꯔ ꯆꯥꯎꯅ ꯁꯦꯝꯃꯤ. ꯑꯩꯈꯣꯏꯅ ꯈꯣꯂꯥ ꯁꯦꯝꯕ ꯂꯣꯏꯔꯛꯄꯗꯗꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯨ ꯇꯥꯁꯤꯜꯂꯛꯑꯝꯃꯤ. ꯌꯨꯝꯕꯨꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯂꯩꯕ ꯑꯃꯨꯛ ꯆꯠꯂꯝꯃꯤ. ꯅꯨꯃꯤꯠꯁꯤꯃꯗꯤ ꯊꯕꯛ ꯁꯨꯗ꯭ꯔꯦ, ꯑꯍꯥꯟꯕ ꯂꯥꯛꯄꯒ ꯑꯣꯏꯔꯦ. ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯁꯤ ꯍꯥꯏꯗꯅ ꯁꯥ ꯈꯔꯒ ꯏꯟꯁꯥꯡ ナピ ꯆꯦꯡ-ꯆꯥꯛ ꯈꯔꯒ ꯂꯧꯔꯒ ꯈꯣꯂꯥꯗꯨ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ. ꯑꯗꯨꯝꯅ ꯍꯜꯂꯛꯄꯗ ꯑꯩꯅ ꯀꯀꯥꯗ ꯍꯥꯏꯔꯝꯃꯤ. ꯀꯀꯥ, ꯃꯐꯝꯁꯦ ꯑꯗꯨꯝ ꯏꯆꯤꯛ ꯆꯤꯛꯄ ꯖꯥꯠꯅꯤ, ꯍꯪꯆꯤꯠ ꯂꯥꯡꯕ ꯅꯨꯡꯉꯥꯏꯅꯤ. ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯀꯀꯥꯁꯨ ꯑꯩꯕꯨ ꯂꯛꯅꯗꯨꯅ ꯍꯥꯏꯔꯛꯏ. ꯍꯪꯆꯤꯠ ꯂꯥꯡꯗꯣꯏꯔꯥ ꯂꯥꯏ ꯑꯣꯛꯅꯗꯣꯏꯔꯥ ꯈꯪꯗꯦ ꯏꯕꯣ. ꯑꯩꯁꯨ ꯀꯀꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯣꯛꯂꯝꯃꯤ. ꯁꯨꯝꯅ ꯈꯣꯂꯥ ꯌꯧꯔꯒ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯝꯃꯤ. ꯆꯥꯛ ꯊꯣꯡꯕꯗꯨ ꯂꯣꯏꯔꯗꯨꯅ ꯑꯩꯈꯣꯏꯁꯨ ꯄꯨꯟꯅ ꯑꯃꯨꯛ ꯆꯥꯃꯤꯟꯅꯔꯝꯃꯤ. ꯃꯌꯥꯝ ꯆꯥꯛ ꯇꯣꯛꯅꯔꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯇꯥꯔꯝꯃꯤ. ꯄꯨꯡꯁꯨ ꯊꯦꯡꯂꯕꯅꯤꯅ ꯃꯌꯥꯝꯗꯤ ꯂꯣꯏꯅ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ. ꯑꯩꯁꯨ ꯇꯨꯝꯃꯒꯦ ꯍꯥꯏꯗꯅ ꯇꯧꯔꯤꯉꯩꯁꯤꯗ ꯏꯃꯥꯒꯤ ꯐꯣꯟ ꯂꯥꯛꯑꯝꯃꯤ. ꯑꯩꯁꯨ ꯐꯣꯟꯗꯨ ꯄꯥꯏꯈꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯝꯃꯤ. ꯏꯃꯥꯅꯁꯨ ꯇꯞꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯑꯝꯃꯤ. ꯏꯕꯨꯡꯉꯣ, ꯃꯐꯝꯕꯨ ꯌꯧꯔꯕꯣ? ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯑꯩꯁꯨ ꯌꯧꯔꯦ ꯏꯃꯥ, ꯀꯨꯏꯔꯦ, ꯆꯥꯛꯀ ꯆꯥꯔꯦꯗ, ꯇꯨꯝꯃꯒꯦ ꯇꯧꯔꯝꯃꯤꯅꯤ. ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯏꯃꯥꯁꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯞꯅ ꯍꯪꯉꯛꯏ. ꯀꯩ ꯃꯊꯦꯜ ꯆꯥꯔꯕꯅꯣ ꯏꯆꯥꯕꯨ? ꯉꯁꯤꯗꯤ ꯊꯕꯛꯁꯨ ꯁꯨꯕ ꯍꯧꯔꯝꯈꯤꯔꯣꯏ. ꯑꯩꯁꯨ ꯍꯣꯏ ꯏꯃꯥ, ꯊꯕꯛ ꯁꯨꯕꯗꯤ ꯍꯧꯗ꯭ꯔꯤ. ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯁꯦꯝꯂꯤꯉꯩꯗ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯄꯥꯏꯔꯅꯤ. ꯊꯕꯛꯁꯤꯁꯨ ꯑꯆꯧꯕꯅꯤ ꯑꯩꯈꯣꯏꯅ ꯄꯥꯏꯗꯣꯏꯁꯦ. ꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯑꯩꯒꯤ ꯇꯨꯡꯁꯤꯗ ꯎꯅꯥ ꯑꯀꯪꯕꯗ ꯃꯤꯅ ꯅꯦꯠꯇꯨꯅ ꯆꯠꯄꯗꯧꯅ ꯇꯧꯔꯛꯑꯝꯃꯤ. ꯑꯩꯁꯨ ꯉꯥꯛꯇꯤ ꯃꯈꯣꯟꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯇꯥꯔꯝꯃꯤ. ꯃꯈꯣꯟꯗꯨ ꯑꯃꯨꯛ ꯂꯦꯞꯈꯤꯕꯗꯨꯗ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕ ꯀꯀꯥꯁꯤꯡ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯐꯖꯅ ꯁꯥꯟꯅꯔꯝꯃꯤ. ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ, ꯃꯐꯝꯗꯨꯕꯨ ꯌꯨꯝ ꯇꯥꯕ꯭ꯔꯣ ꯀꯝꯗꯧꯒꯦ ꯍꯪꯂꯛꯄꯗ ꯑꯩꯅꯁꯨ ꯏꯃꯥ, ꯃꯐꯝꯁꯦ ꯏꯆꯤꯛ ꯆꯤꯛꯑꯦ. ꯌꯨꯝ ꯇꯥꯔꯤꯁꯤꯒꯗꯤ ꯈꯔ ꯂꯥꯞꯅꯔꯦ. ꯌꯨꯝꯕꯨꯁꯨ ꯁꯤꯗ ꯂꯩꯇꯦ, ꯌꯦꯡꯁꯤꯟꯕ ꯑꯣꯏꯅ ꯉꯥꯛ ꯂꯥꯛꯄꯅꯤ. ꯍꯪꯆꯤꯠ ꯂꯥꯡꯕꯒꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯖꯥꯠꯅꯤ. ꯅꯨꯡꯁꯤꯠꯀ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯒ
lamhang oinasu tawi. Aina adumna hairubada imase tapna aingonda hairaki. Ibungo jacksina layu ama mathengda yamna thokanu. Aisu hoi ima thoye imaga wari sagena aisu mapanda tholakpani. Aina adumna hairubada imana aingonda amu hairaki. Fare changu thengi potharuro. Imasu thammage tumnaba tawrage. Nang thabakto sangmakanda phone hek torokpa kawganu. Aisu hoi ima potharo aisu thammage ko. Si haiduna phone dusu thamkhirami. Phone du thamkhrabada aisu aikhoige leifamdu changena lakpasida. Aikhoige leifamsidagi kitang laptakna u amada nupi ama ngathaduna lepadawna tawribadu aina urami. Aisu adu ubada kainone ada lepisibo asuk thenga kansida. Nate aibu changaga amukta yengusirane. Yengaroigeda. Moi saigi mi oirambasu yai. Hangchit langba tholak iba oiramgani. Aisu sia haiduna ngaktang di leiribadu yengduna leirammi. Aduga aisu adum aikhoige leifamduda changakami. Aina manungda changakaga ngak wakhal tawrammi. Aikhoina leiribasiga yum taribasingsiga di kharadi lapani. Hujik aina uribaduna kanabo oirikaba. Hera nupanabu kaibu oinige mi oiramgani. Aisu sikhanduna aikhoi leiminaribasingdu yengubada. Khara amadi tumkibasu yaurammi, khara amana phone yengduna leirammi. Aisu tumdriba kaka hoigi manakta sanglaga hanglammi. Kaka noi ngasai mapandaga thokamro. Aina adumna hanglubada kaka sanai aina aingonda hairaki. Kaino Suresh aikhoi ngasaidagi manungda adum lei. Karanta mapan thokte kaidaurage. Aisu kakagi waduda isa pumbatu sumkiba khanghoude. Aise wakhal ngak tawduna kaka hoi natradi aina ngasai takiba makhonduna kanagi. Nate kaka hoi mayamna ngasai mafamsigi wari khara haibadu chumdoi jatlane. Wari khara di leire mafamse dauna yarisu aina hana thengnaba haidu oiduraba male. Adumna aisu nga khanduna leiringai khanghoudana aikhoina leiriba khola asigi din khasida nungdum achawa ama tarakpagum tawrai. Adumna tawrakpaduda tumlamba kaka hoisu khangduna hagolaktuna hangakami. Kaino hojiki makhondubu kadaidano mi tumlengaisida khangine. Aisu makhonduda khanglibani tumina kaka sanai haidi yengduna leirammi. Aina adumna yengbududa kaka sanai aina sumayamda hairaki. Kainone inausing mafamsibu leiba ngamloidoriba jatla. Aina khanbada mafamse kainomi tawbagum tawi. Kaka sanai aigi wadu taraga ataidusu tumin ngak leinarammi. Aina su kaka matam kharadi yengase aikhoida akidu jingba pirakasu isada solakpadi natte. Aigi waduda mayamsu hairakami. Hoi matam kharadi yengase ngamna ngamdraga hannaba tawsi hairaki. Aina su kakada onsanduna hairami. Kaka mapana thogaga amukta yengusiro hojing nung tarakpado. Aina adumna hairubada moi kharadi ngamoi thokega noi thoklusu hairaki. Sumna kaka sanayaiga nupa animaga aikhoi mari mapanda thoktuna yenglammi. Aikhoina adumna yenglubada laptakna nupi ama masam pumba mamangda loina thadaraga leptuna leiribado aikhoina urammi. Kakana aibu chingduna hairakami. Suresh changase lako asidi mawung amani hayeng aikhoida soidana phatanungda taba tare. Aisu munanga yengduna leiringaida lapna leplammu nupidu aikhoina leiribasida sumsum naksalakpadawna su tawrakami. Adumna tawrakpadagi aikhoisu aikhoigi kholaduda loina chenchinduna leirammi. Thongdu lonchilaga kakana hairaki. Tumase phajub chingkhatlaga mafamsidi pura berani. Aikhoisu phajubna loina khomjillaga leirammi. Sumna leiringaidaju kholhasigi mapanda mi amana chatpaki makhondu tarakami. Aisu makhondu taraga ngasai aina wari sabada takiba makhonduga chap manarakpaduda. Aisu sidi ngasaigi dusu tamnariba oire haidana khanjarami. Numitusu kina adumak haukhirami. Nongalaga aikhoina sugadoriba thabak adusu suba haurammi. Nungthingi matamda mafamsida kaisu akiba pirakamde. Aikhoisu nungthin kemta tawdrabanina wa tanarami. Nungthin thabak suraga nungdang hek tabaga kholadagi hendaba haidana. Matamdi sum haukibana hapta amukti haukhirami. Aikhoina hapta amung leirakpasida isada sokpa thengbadi amata tawrakamde. Nongma nungdang amadi aise mapan kana thokningakpadagi mikap tholakami. Mapanda itanda thokpasu tanbadagi aina kaka sanai aisi haudokami. Aina haudok ubada kakasu thabaka warubanina hagwatningdaba engonda hairakami. Kaidaurage Suresh ai yam tumninge ngakta tungkige. Aisu waramani pathajarasano haidana mapanda kaisu khandaba saduna mapan tholakami. Aina adumna mapan thoklingaida
ꯑꯩꯒꯤ ꯂꯨꯈꯝꯁꯤꯗ ꯃꯤꯅ ꯊꯥꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯏꯁꯥꯗꯁꯨ ꯌꯥꯎꯅ ꯁꯣꯛꯂꯛꯑꯦꯅ ꯑꯩꯁꯨ ꯁꯤ ꯍꯥꯏꯗꯅ ꯆꯪꯒꯦ ꯇꯧꯔꯤꯉꯩ ꯑꯩꯈꯣꯏꯅ ꯎꯈꯤꯕ ꯅꯨꯄꯤꯗꯨꯁꯨ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯂꯥꯎꯔꯨꯕꯗꯨꯗ ꯀꯀꯥ ꯍꯣꯏꯁꯨ ꯍꯧꯒꯠꯇꯨꯅ ꯃꯩ ꯄꯨꯊꯣꯛꯑꯒ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯀꯀꯥ ꯍꯣꯏ ꯊꯣꯛꯂꯛꯄꯗꯒꯤ ꯑꯩꯅ ꯎꯔꯝꯕꯗꯨꯁꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯍꯧꯒꯠꯄ ꯉꯝꯗꯅ ꯉꯥꯛ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯀꯀꯥ ꯍꯣꯏꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯪꯉꯛꯑꯝꯃꯤ, "ꯀꯩꯗꯧꯔꯒꯦ ꯁꯨꯔꯦꯁ, ꯅꯪꯅ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯨ? ꯁꯦ ꯍꯧꯒꯠꯂꯣ, ꯃꯅꯨꯡꯗ ꯆꯪꯁꯤ"꯫ ꯁꯨꯝꯅ ꯑꯩꯕꯨ ꯃꯅꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯇꯞꯅ ꯀꯀꯥꯅ ꯍꯪꯉꯛꯑꯝꯃꯤ, "ꯅꯪꯕꯨ ꯃꯄꯥꯟꯗ ꯀꯩꯗꯧꯕ ꯊꯣꯛꯎꯔꯤꯅꯣ? ꯑꯩꯈꯣꯏꯗ ꯍꯥꯏꯔꯝꯕ ꯌꯥꯗ꯭ꯔꯣ? ꯅꯠꯇꯦ, ꯀꯔꯤ ꯎꯕꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯛꯏꯗꯨꯕꯨ"꯫ ꯀꯀꯥꯅ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯑꯩꯁꯨ ꯇꯞꯅ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯗꯤ ꯌꯥꯗ꯭ꯔꯒ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯂꯤꯉꯩꯗ ꯑꯩꯒꯤ ꯂꯨꯈꯝꯁꯤꯗ ꯊꯥꯔꯛꯏꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯈꯣꯂꯥꯗ ꯆꯪꯒꯦ ꯇꯧꯕꯗ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯎꯈꯤꯕ ꯅꯨꯄꯤꯗꯣ ꯑꯗꯨꯗꯣ ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯂꯩꯔꯝꯃꯤꯅꯤ꯫ ꯑꯗꯒꯤ ꯑꯩꯁꯨ ꯈꯪꯗꯅ ꯀꯟꯅ ꯂꯥꯎꯈ꯭ꯔꯤꯕꯅꯤ"꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯀꯀꯥꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯝꯃꯤ, "ꯍꯌꯦꯡꯈꯩꯗꯤ ꯅꯊꯟꯗ ꯊꯣꯛꯀꯅꯨ, ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯁꯨ ꯕꯣꯇꯜꯂ ꯀꯩꯅꯣ ꯁꯤꯖꯤꯟꯅꯧ"꯫ ꯀꯀꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯍꯩꯅꯗꯅ ꯍꯥꯏꯔꯝꯃꯤ, "ꯑꯁ ꯀꯀꯥ, ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯍꯩꯅꯗꯦ, ꯑꯗꯨꯒꯤꯅꯤ"꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯀꯀꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ, "ꯍꯩꯅꯗꯦꯅ ꯅꯪ ꯃꯄꯥꯟ ꯊꯣꯛꯑꯗꯤ ꯁꯤꯕ ꯇꯥꯕꯅꯤ, ꯈꯪꯉꯕ? ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯛꯁꯤꯟꯒꯗꯕ ꯑꯃꯅ ꯏꯁꯥꯗ ꯁꯣꯛꯄ ꯊꯦꯡꯕ ꯍꯧꯔꯛꯑꯕꯅꯤꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯇꯧꯁꯤ"꯫ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏꯁꯨ ꯍꯣꯏ ꯀꯀꯥ ꯍꯥꯏꯗꯅ ꯈꯨꯝꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯋꯥꯕꯅꯤꯅ ꯂꯣꯏꯅ ꯇꯨꯝꯊꯅꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯐꯝꯁꯤꯗ ꯀꯤꯔꯁꯨ ꯀꯤꯅ ꯂꯩꯕ ꯇꯥꯈꯤꯔꯝꯃꯤ꯫ ꯊꯕꯛꯁꯨ ꯐꯅꯌꯥꯝꯗꯤ ꯍꯧꯖꯤꯜꯂꯨꯔꯦ꯫ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯗ ꯑꯩꯒ ꯂꯦꯡꯒꯥ ꯃꯥꯟꯅꯕ ꯑꯃ ꯌꯥꯎꯏ꯫ ꯃꯃꯤꯡꯅ ꯅꯤꯁꯤ ꯀꯧꯏ꯫ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔꯨꯕ ꯍꯜꯂꯛꯄꯗ ꯃꯁꯥꯁꯦ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝ ꯇꯧꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯅꯁꯨ "ꯀꯩꯁꯨ ꯈꯟꯖꯤꯟꯒꯅꯨ, ꯅꯪ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ" ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯋꯥꯅ ꯍꯜꯂꯛꯄꯅꯤꯅ ꯆꯥꯛ ꯏꯁꯤꯡ ꯑꯃꯨꯛ ꯊꯣꯡꯅꯕ ꯂꯥꯡꯅꯔꯝꯃꯤ꯫ ꯅꯤꯁꯤꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯍꯤꯞꯇꯨꯅ ꯑꯗꯨꯝ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯩꯅ ꯆꯥꯛꯇꯣ ꯊꯥꯡꯒꯠꯂꯒ ꯑꯩꯈꯣꯏꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯛ ꯂꯣꯏꯔꯒ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯛꯄꯗ ꯄꯨꯡ 11 ꯈꯔꯗꯤ ꯍꯦꯜꯂꯦ꯫ ꯅꯤꯁꯤꯗꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯆꯥꯛꯁꯨ ꯈꯤꯇꯪ ꯆꯥꯔꯒ ꯇꯣꯛꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯦ ꯇꯨꯝꯅꯕ ꯍꯥꯏꯗꯅ ꯇꯧꯔꯤꯉꯩꯁꯤꯗ ꯅꯤꯁꯤꯁꯦ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟ ꯊꯣꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨ ꯎꯕꯗ ꯅꯤꯁꯤꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯅꯤꯁꯤ, ꯀꯥꯏꯗꯅꯣ? ꯄꯨꯡ 12 ꯇꯥꯗꯣꯔꯀꯥꯟꯁꯤꯗ ꯃꯄꯥꯟꯗ ꯊꯣꯛꯈꯤꯅꯨ" ꯍꯥꯏꯔꯨꯕꯗ ꯃꯥꯁꯨ ꯇꯞꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯝꯃꯤ, "ꯁꯨꯔꯦꯁ, ꯅꯪ ꯇꯨꯝꯂꯝꯃꯣ, ꯑꯩ ꯃꯄꯥꯟꯗ ꯐꯣꯟ ꯋꯥꯔꯤ ꯑꯃꯇ ꯁꯥꯔꯨꯈꯤꯒꯦ"꯫ ꯑꯩꯁꯨ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯛꯅꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯒꯤ ꯋꯥꯔꯤꯗꯨꯕꯨ ꯑꯩꯈꯣꯏ ꯇꯥꯕ ꯌꯥꯗꯕ ꯋꯥꯔꯤꯒ ꯑꯣꯏꯕ ꯖꯥꯠꯂꯣ"꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯅꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯋꯥꯔꯕꯅꯤꯅ ꯑꯗꯨꯝ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯥ ꯑꯃꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯏ꯫ ꯑꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏꯁꯨ ꯍꯧꯒꯠꯇꯨꯅ yengubada Nisi hꯧꯖꯤꯛ ꯐꯥꯎꯕ ꯆꯪꯉꯛꯑꯝꯗ꯭ꯔꯤ꯫ ꯑꯩꯁꯨ ꯀꯀꯥ ꯍꯣꯏꯗ ꯄꯥꯈꯠꯅ ꯍꯥꯏꯔꯝꯃꯤ, "ꯀꯀꯥ ꯅꯤꯁꯤ ꯉꯁꯥꯏ ꯊꯣꯛꯈꯤꯕꯅꯤ, ꯆꯪꯉꯛꯇ꯭ꯔꯤꯕ ꯃꯥꯜꯂꯦ"꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯀꯀꯥꯅ ꯄꯨꯡ ꯌꯦꯡꯉꯨꯕꯗ 2 ꯇꯥꯔꯝꯗꯧꯔꯦ꯫ ꯀꯀꯥꯁꯨ ꯁꯥꯎꯅ ꯑꯗꯨꯃꯛ ꯃꯆꯤꯟꯗ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯃꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯁꯤꯕꯣ? ꯑꯍꯤꯡꯁꯤꯗ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯍꯥꯏꯕꯁꯦ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯂꯥꯛꯎ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤ, ꯈꯨꯗꯣꯡꯊꯤꯕꯒ ꯇꯥꯔꯝꯃꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯦꯟꯅꯅꯤ"꯫ ꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯩ 2-3 ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕꯗ ꯅꯤꯁꯤꯗꯤ ꯇꯥꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯍꯪꯂꯝꯃꯤ, "ꯅꯤꯁꯤ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯍꯧꯒꯠꯂꯣꯁꯦ"꯫ ꯑꯩꯈꯣꯏꯅ ꯀꯧꯔꯤꯕꯗꯨ ꯃꯥꯗꯤ ꯀꯔꯤꯃꯠꯇ ꯇꯥꯔꯝꯗꯦ, ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯀꯀꯥꯅ ꯃꯅꯨꯡꯗ ꯄꯨꯁꯤꯟꯁꯤ ꯍꯥꯏꯕꯗꯒꯤ ꯃꯅꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯍꯤꯞꯍꯜꯂꯝꯃꯤ꯫ ꯀꯀꯥꯅꯁꯨ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯃꯥꯒꯤꯁꯦ ꯂꯥꯏꯑꯣꯛꯅꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ, ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯕ ꯌꯥꯔꯔꯣꯏ, ꯀꯝꯗꯧꯅꯤ? ꯌꯥꯔꯗꯤ ꯑꯩꯈꯣꯏꯁꯨ ꯊꯕꯛꯁꯦ ꯍꯣꯡꯅꯕ ꯇꯧꯁꯤ, ꯁꯤꯒꯨꯝꯕ ꯑꯀꯤ ꯑꯈꯪ ꯌꯥꯎꯔꯛꯑꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯔꯣꯏ"꯫ ꯑꯁꯨꯝꯅ ꯑꯔꯣꯏꯕꯗ ꯌꯨꯝꯕꯨꯗ ꯄꯥꯎ ꯄꯤꯔꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯌꯨꯝꯕꯨꯗ ꯄꯥꯎ ꯄꯤꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ "ꯁꯥꯔ, ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯩꯕ ꯉꯝꯃꯔꯣꯏ, ꯏꯅꯥꯎ ꯑꯃ ꯁꯨꯃꯥꯏꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯦ, ꯌꯥꯔꯒꯗꯤ ꯑꯃꯥꯏꯕ ꯑꯃ ꯄꯨꯔꯒ ꯈꯤꯇꯪ ꯊꯨꯅ ꯂꯥꯛꯄꯤꯌꯨ"꯫ ꯌꯨꯝꯕꯨꯗꯨꯅꯁꯨ "ꯉꯥꯛꯇꯪ ꯉꯥꯏꯔꯝꯃꯣ" ꯍꯥꯏꯗꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯑꯃꯥꯏꯕ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯄꯨꯡꯈꯥꯏꯃꯨꯛ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕꯗꯨꯒ ꯌꯨꯝꯕꯨꯗꯨꯒꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯑꯃꯥꯏꯕꯗꯨꯅ ꯅꯤꯁꯤꯒꯤ ꯃꯁꯥꯗ ꯊꯦꯡꯗꯨꯅ ꯌꯦꯡꯂꯨꯕꯗ ꯍꯥꯏꯔꯛꯏ, "ꯊꯋꯥꯏ ꯑꯣꯛꯅꯔꯨꯕꯅꯤꯅꯦ ꯃꯥꯒꯤꯁꯤꯗꯤ, ꯃꯐꯝꯁꯦ ꯅꯣꯏꯕꯨ ꯍꯥꯟꯅ ꯈꯪꯍꯧꯗꯕ꯭ꯔꯣ? ꯁꯤꯗ ꯅꯣꯏꯅ ꯂꯩꯕ ꯉꯝꯂꯣꯏ, ꯑꯃꯥꯏꯕ ꯑꯃ ꯍꯥꯟꯅꯁꯨ ꯇꯥꯟꯅꯗꯦ ꯅꯣꯏꯅ, ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯄꯁꯨ ꯅꯠꯇꯦ"꯫ ꯌꯨꯝꯕꯨꯗꯨꯅꯁꯨ ꯑꯃꯥꯏꯕꯗꯨꯗ ꯐꯖꯅ ꯍꯥꯏꯖꯕꯗꯒꯤ ꯑꯃꯥꯏꯕꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯑꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯁꯤꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯑꯝꯃꯤ꯫ ꯑꯃꯥꯏꯕꯗꯨꯅꯁꯨ ꯇꯞꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ, ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯇꯧꯔꯝꯂꯕꯅꯤ,
lamhangda thabak suge hairadi amaiba ama hana tanau si hairamduna amaibaduju hankhirami sumna amaibaduna yengbiramdana mafamsida ki khang kaya pirambadu loina phakirami adubu amumukti ahingda mathi fonglagami ekoisu kaya ki tuchungba toroktrabaduda school sabaje loisillamasi haidana athubada saba loisanduna yumda amu halakhirami sigi matungdagidi aisu lamda leiraga thabak sujadre surabasu yumdagi oina chatpa anakpa thiduna yaujarami mayam masini ngasigi real horror story mathangda wari nungai nungai ba buduna laksage ngasigidi mayamdagi kainanaba bidai laujari aroibada amuka hanna channel asigi maikaidagi khoiramjari Hori sibu nungai biragadi like share subscribe amadi comment toksanbiramu